ꯇꯦꯟꯇꯛꯅ ꯃꯦꯁꯣ ꯊꯅꯥꯎꯖꯟ ꯃꯃꯥꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯥꯏꯠꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯈꯔ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯃꯥꯏ ꯁꯤꯝꯕꯣꯜ ꯃꯦꯁꯣ ꯊꯅꯥꯎꯖꯟꯒꯤ ꯃꯥꯒꯤ ꯁꯤꯝꯕꯣꯜꯁꯤ ꯄꯦꯟ ꯅꯤꯞ ꯋꯤꯠ 7 ꯔꯦꯁꯅꯤ ꯍꯥꯏꯔꯤꯕꯁꯤ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯏꯕꯗꯧ ꯁꯅꯥꯃꯍꯤꯒꯤ ꯃꯃꯛꯇꯗ ꯃꯍꯥꯛꯅ ꯋꯥꯁꯛꯈꯤꯕ ꯇꯔꯦꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯅꯣꯔꯠ ꯗꯦꯜꯂꯤꯒꯤ ꯇꯤꯃꯥꯔꯄꯨꯔ ꯑꯦꯔꯤꯌꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯅ ꯊꯥꯡ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯨꯔꯨꯞ ꯑꯗꯨ ꯆꯝꯈꯠꯅꯕ ꯃꯦꯆ ꯕꯣꯛꯁ ꯄꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯅꯤꯗꯨ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯚꯤꯛꯇꯤꯝ ꯑꯗꯨ ꯍꯤꯟꯗꯨ ꯔꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯞ ꯇꯧꯈ꯭ꯔꯦꯅꯁꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗ ꯗꯣꯛꯇꯔꯅ ꯃꯤꯑꯣꯏ ꯁꯤꯔꯦ ꯍꯥꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯄꯟꯅꯝ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯎꯜꯐꯥ ꯑꯥꯏꯒꯤ 93 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯗ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯣꯝ ꯎꯜꯐꯥ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ 94 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯁꯨꯄ꯭ꯔꯤꯝ ꯀꯥꯎꯟꯁꯤꯜ ꯖꯦꯅꯔꯦꯜ ꯄꯥꯔꯦꯁ ꯑꯁꯣꯝꯅ ꯃꯤꯌꯥꯝꯗ ꯋꯥꯔꯣꯜꯁꯤꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯔꯪꯒꯥꯂꯤ ꯕꯤꯍꯨ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯏꯌꯔ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯌꯦꯠꯄ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯆꯤꯌꯔꯃꯦꯟꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯏꯪꯂꯤꯁ ꯏꯁ ꯏꯟꯗꯤꯌꯥ ꯀꯝꯄꯅꯤꯗ ꯆꯪꯖꯧ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯃꯤꯈꯥ ꯄꯣꯟꯕ ꯄꯥꯝꯗꯕ ꯒꯣꯝꯗꯔ ꯀꯣꯟꯋꯥꯔꯕꯨ ꯑꯅꯃꯥꯟ ꯏꯊꯠꯇ ꯂꯣꯏ ꯊꯥꯈꯤ ꯑꯃꯗꯤ ꯃꯥ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯈꯤꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯃꯤꯈꯥ ꯄꯣꯟꯕ ꯄꯥꯝꯗꯕ ꯒꯣꯝꯗꯥꯔ ꯀꯣꯟꯋꯥꯔꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯒꯤ ꯏꯊꯤꯜꯅ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯣꯝ ꯀꯨꯝꯖꯥ ꯏꯪ 1968ꯗ ꯁꯥꯐꯣꯡꯈꯤ ꯇꯨꯡꯗ ꯑꯁꯣꯝꯕꯨ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟꯒꯤ ꯐꯤꯕꯥꯅꯨꯡꯗ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯀꯥꯡꯂꯣꯟ ꯆꯂꯥꯏꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯞꯀꯤ ꯃꯈꯥꯗ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯏ ꯌꯦꯡꯗꯨꯅ ꯂꯩꯉꯥꯛꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯈꯤ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯥꯝꯗꯕ ꯒꯣꯄꯤꯅꯥꯊ ꯕꯣꯔꯗꯣꯂꯣꯏꯕꯨ ꯇꯦꯂꯤꯐꯣꯟ ꯃꯇꯝ ꯑꯗꯨꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯊꯤꯅ ꯆꯩꯔꯛꯄꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗꯒꯤ ꯑꯁꯣꯝꯗ ꯁꯦꯟꯊꯪ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯀꯦꯟꯈꯤ ꯑꯁꯣꯝꯗ ꯅꯠꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯅꯨꯡꯗ ꯅꯝꯗꯨꯅ ꯆꯠꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯃꯤꯂꯤꯇꯔꯤꯒꯤ ꯇꯝꯊꯤꯔꯕ ꯂꯤꯆꯠꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯌꯔꯃꯦꯟꯒꯤ ꯋꯥꯔꯣꯜꯗ ꯊꯝꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜꯗ ꯍꯥꯏ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯄꯥꯝꯖꯕ ꯅꯍꯥ 15,000ꯒꯤ ꯃꯊꯛꯇ ꯍꯥꯠꯄꯤꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯈꯪꯒꯗꯕꯗꯤ ꯎꯜꯐꯥ ꯑꯥꯏ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯤꯅꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯄꯤꯕ ꯑꯥꯔꯇꯤꯀꯜꯒꯤ ꯃꯈꯥꯗ ꯏꯁꯥꯒꯤ ꯍꯛ ꯉꯥꯛꯆꯅꯕ ꯑꯩꯈꯣꯏꯒꯤ ꯀꯦꯗꯔꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯁꯣꯝ ꯑꯃꯒꯤꯗꯃꯛ ꯏꯪ 1913ꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯊ꯭ꯋꯥꯏ ꯀꯠꯈꯤ ꯃꯊꯪ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯈꯣꯡꯖꯣꯝ ꯁꯥꯄꯝ ꯑꯃꯁꯨꯡ ꯑꯣꯏꯅꯥꯝ ꯑꯣꯡꯁꯨꯡꯕꯨꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯃꯤꯈꯜ ꯁꯔꯨꯛ ꯌꯥꯔꯣꯏ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯈꯣꯡꯖꯣꯝ ꯁꯥꯄꯝ ꯑꯃꯁꯨꯡ ꯑꯣꯏꯅꯥꯝ ꯁꯣꯡꯕꯨꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯃꯤꯈꯜ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯈꯜ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯒꯤ ꯃꯤꯌꯥꯝꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯂꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯥꯟꯅ ꯍꯟꯖꯤꯜꯍꯜꯂꯣ ꯑꯗꯨꯒ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯩꯔꯒ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯃꯔꯝ ꯆꯥꯗꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯈꯜ ꯑꯃꯠꯇꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯗꯦ 2024 ꯄꯥꯡꯒꯩ ꯕꯖꯥꯔꯗ ꯂꯩꯕ ꯔꯥꯝ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯗꯦ 2024 ꯄꯥꯡꯒꯩ ꯕꯖꯥꯔꯗ ꯂꯩꯕ ꯔꯥꯝ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯁ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯑꯦꯛꯁ ꯕꯤꯖꯦꯄꯤ ꯀꯦꯟꯗꯤꯗꯦꯠ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯒꯤ ꯆꯤꯞ ꯒꯦꯁ ꯑꯗꯨꯒ ꯈꯪꯉꯦꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯈꯤ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥ ꯃꯅꯤꯄꯨꯔꯒꯤ ꯍꯥꯔꯠ ꯁꯔꯖꯟ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯈꯤ ꯗꯣꯛꯇꯔ ꯀꯂꯥꯅ ꯍꯥꯏꯈꯤꯕꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯤꯝ ꯑꯃꯃꯝ ꯄꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯔꯤ
हंदकी सही की थीम दी My Health My Right हाइबनी मशीना ताकपदी आइगी इशादी फन थंबा फन लईबा हाइबसी आइगी तौदब याद्रब इथौनी हक्सांग असि अफब मोंग थमदुना तिंजंग गजंगदब हाइबदु ओइबा ngमनबा होनाबा हाइबसी आइगी पुंसीगी तौदब याद्रब थाउदांगनी अइना तौरिबा मयामसि कनागुम मियोय अमगी मखादा तौबा नति नत्रगा मखोइना पिरकपा यथंगी मतुंग इना तौबसि नति आइगी इसागी तौफम थोकपदु तौजबनी पुंसी असि नुंगाइना मदी नुंग सांगना लैबा ngमनबगिदमा हक्सांग फना थमताय अदुगा अइना तौगदबसिंगी मनुंगदा अफबा चिंजाक चाबा फतबा अमदी हक्सांगना हु ओइगदबा यु हिदाक मना क्वा चुरुप बेरी जर्दा खैनी सिजनदबा लंथकनबा वखल थादोकपा हक्सांगी आरुंबा हेंगत हंदबा इमुंग मनुंगी मियोइसिंग लैकाइगी मियोइसिंग अमदी मरुप मपांगसिंग पुकनिंग हराउना लोइनना मतम सुपदा इसागी ब्लड प्रेशर अमदी ईद यावबा चीनी अमसुम कोलेस्टेरोल वांगदनबा होनबा लैफम जाफम अमदी युंगी अकोइब मफमसिंग लूनाना थंबा अमदी इसादा महिक मनाई चंगदनबा होनबना सिंगबा आइगी इथौनि हाइना खनबिबाखि थौरम अदुगी मनुंगसना फ्री मेडिकल कैम्प अमसु पांगथोखिबगा लोइनना दरकार लैबी हिदाक लांथक सिंगसु गेंथोखि सौराकना मियोइ चामरोमना मेडिकल कैम्प अदु लयंखि अतोपा पावखरना मिखलगी सक्सा हैजानबा मीटिंग रैली पोस्टर कैंपेन तौदनबा वरेब लौखरे सौवंबुंग स्टूडेंट्स क्लब सौवंबुंगना कोनबा मफमसिंगदा लाक्लिबा मिखल असिदा मसाना पामजबा मिरेपता बोट पीबा मदी मिखलगा मरी लैनना सक्सा हैजानबा पोस्टर कैंपेन रैली अमदी फिराल सिंखतबगी थबक तौदबा हाइना मियामगा पुना वरेब लौखरे हाइना क्लब असिना थादोरकपा चिरोल अमदा लाक्लिबा तरागा निपान सुबा लोकसभा मिखल असिदा क्लब असिना कोलिबा मफमसिंगदा लैरिबा खुंजासिंगना मसा मसाना पामजबा मिरेप खंजदुना मसा मसागी फंगजबा भारत संविधान पीबा हक की मतुंग इना मसाना पामजबा मिरेपता बोट थादबगी अयाबा पीबा हाइना सौवंबुम ओइरा पाइबी लुपसिंगी तुआन तुआन मियामना वरेप लौरे मियामना क्लब असिना कोनबा मफमसिंगदा मिखलगा मरी लैनना सक्सा हैजानबा फिराल सिंखतपा पोस्टर कैंपेन लंबीदा रैली चटपा मदी स्ट्रीट कॉर्नर मीटिंग यावना मखल अमतगी मीटिंग पांगथोक्तबा हाइना सिगनरे हाइरिबा लोकसभा मिखल असिगगी मथकी वाफमसिंग असिना मरम ओइरगा नुंगसी चानना मदी पुक्सेल खोजल तिन्नना लैजरिबा खुंगंगसिदा चावना अकायबा पिरकपा याबिगी अकीबा लैबना मथकी वाफमसिंग असि सौवंबुम स्टूडेंट्स क्लब सौवंबुमना कोलिबा मफमसिंगदा खुदक्तगी चटनरे हाइनसु सिरोल असिना मखाताना फोंदोरकली अमरोमदना मयोलना चथबा कैंपेन की सरुगा मोइना ngasisu मफम क्यादा मिफम पांगथोखि मणिपुर यूथ लीग मयोल की अनौब लंगोन की बोट हाइब कैंपेन की सरुक अमा ओइना ngasisu मफम क्यादा मिफम पांगथोखि हाइदि मयोलना थादोरकपा चिरोल अमदा कैंपेन असिगी मखा तारकपा ओइना ngasi तोंगान तोंगान मफम अहुमदा मिफम पांगथोखि ngasi अयुक पुंग 13 ताबदा अहानबा मिफम ओइना खुराई इमा लाइखुरेमी खुबमदा लमदम असोंगी इमा मैरा पाइबिसिंगा पुना पांगथोखि थौरम असिदा वांगलोइ ओइना अकोमलुकी प्रेसिडेंट एस संजित अमसुम मयोलगी प्रेसिडेंट आसियम प्रिंस सरुयाखि मखा तरकपदा नुंगथिलगी पुंग अहुम ताबदा इरम सिफाई मेलिकाइदा लमदम असोंगी क्लब ऑर्गेनाइजेशन सिंग अमसुम इमा लुपसिंगा पुना मिफम पांगथोखि थौरम असिदा वांगलोइ ओइना डॉक्टर दनबीर लाइश्रम सोशल साइंटिस्ट अमसुम सोशल एक्टिविस्ट गुरु अरिबम रंजना सरुयाखि लोइनना ngasiगी अरोइबा मिफम ओइना नुंगथिल पुंग अहुमगा मखाइ ताबदा लंगदुम मखालकै कम्युनिटी हॉल दा हेरिकोन की हानिगी प्रेसिडेंट लोंगजम रतन कुमार अमिको की वाइस प्रेसिडेंट एम जोय अमसुम मयोल की जनरल सेक्रेटरी एल जेम्स दा वांगलोइ ओइना सरुयाखि मिफम सिंग असिदा वांगलोइ सिंगना अखोइगी मिखलगी कंगलोंदा असोइबा लैरिबा कया सिगी मरमदा मियामना वखल ताहनबगा लोइनना असोइबा कंगलोन सिंग असि चुमथोकपा ngamnaba matamda अखोइगी खुनाय सि अफबा खुनाय अमा थम्बा ngamgani हाइना फोंदोखि असुमना मयोल संगसिलक्लिबा कैंपेन असिदा लमदम असोमगी क्लब ऑर्गेनाइजेशन मैना पाइबी इमासिंग नहासिंगना सौगतपिनबा मयोलगी मैकेदगी अपील तौरक्ली मखा चथरकपोइना कंगलेपाकी मैरादगी तोपा पावमना अथौबा हौबिजम सोमेन कुमार की कुमोन फिरोय लेकाय मियामना पांगथोकलगनी ngasiga thana kunga taruk suba oina pangai gi miamna semgiba thawai pangai na leptana sathrakpa numaijung mifam pangai yangdong community hall pangthokre khamelo ki thodokta leikidraba athauba hobizam somen kumar gi kumon phiroi leikai miamna pangthoklagani haina warep lokre pausin hai pangai yangdong youth development association PYYDA pangai mera paibe mani pangai yangdong apunba lup amadi थाउगैगी मियोइसिंग लोइनना पांथोकिबा मिफम अदुदा हनक पांथोकदरिबा 15 सुब लोकसभा मिखलग मरी लैनना
ꯊꯥꯎꯒꯩꯅ ꯀꯣꯜꯂꯤꯕ ꯄꯥꯡꯒꯩꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯀꯦꯟꯗꯤꯗꯦꯠꯇ ꯚꯣꯠ ꯊꯥꯗꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ ꯚꯣꯠꯀ ꯃꯔꯤ ꯂꯩꯅꯕ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯃꯤꯇꯤꯡ ꯇꯧꯕ ꯄꯣꯂꯤꯡ ꯁꯥꯕ ꯀꯦꯝꯄꯦꯟ ꯇꯧꯕ ꯐꯤꯔꯥꯜ ꯌꯨꯡꯕ ꯚꯣꯠꯀꯤꯗꯃꯛ ꯁꯦꯜ ꯌꯦꯟꯕ ꯑꯃꯁꯨꯡ ꯂꯧꯕꯅꯆꯤꯡꯕ ꯑꯊꯤꯡꯕ ꯊꯝꯈꯤ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯕ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯃꯤꯐꯝꯅ ꯋꯥꯔꯦꯞꯅꯈꯤ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯖꯨꯟ 13ꯗ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯍꯧꯕꯤꯖꯝ ꯁꯣꯃꯦꯟ ꯀꯨꯃꯥꯔꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯄꯥꯡꯒꯩ ꯂꯩꯔꯝꯄꯥꯜ ꯂꯝꯄꯥꯛꯇ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯂꯝꯄꯥꯛ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯃꯤꯡ ꯊꯣꯟꯈꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯀꯨꯝꯑꯣꯟ ꯐꯤꯔꯣꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯅ ꯋꯥꯔꯜ ꯍꯦꯜꯊ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕ ꯏꯟꯃꯦꯠ 7,000 ꯂꯣꯝꯗ ꯂꯥꯌꯦꯡꯈ꯭ꯔꯦ ꯉꯁꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHO ꯂꯤꯡꯈꯠꯈꯤꯕ ꯅꯨꯃꯤꯠꯄꯨ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯔꯤꯕ ꯋꯥꯔꯜ ꯍꯦꯜꯊ ꯗꯦ 2024ꯒꯤ ꯊꯧꯔꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯟ ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯥꯏ ꯍꯦꯜꯊ ꯃꯥꯏ ꯔꯥꯏꯠ ꯍꯥꯏꯕ ꯊꯤꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯛꯇꯔ R.K. ꯂꯦꯅꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯅꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯛꯆꯥꯡ ꯐꯅ ꯂꯩꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯋꯥꯔꯜ ꯍꯦꯜꯊ ꯗꯦ 2024 ꯁꯤꯗ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯑꯣꯡꯗꯒꯤ ꯈꯔ ꯇꯣꯞꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝꯗ ꯍꯛꯁꯦꯜꯒꯤ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯂꯤ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯍꯛꯁꯦꯜꯗ ꯁꯤꯡꯅꯕꯁꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒ ꯂꯣꯏꯅꯅ ꯁꯥꯖꯦꯜ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠ 7,000 ꯂꯣꯝꯗ ꯗꯥꯏꯕꯦꯇꯤꯁ BP ꯃꯦꯟꯇꯦꯜ ꯗꯤꯖꯤꯖꯦꯁ ꯑꯃꯗꯤ ꯃꯦꯗꯤꯁꯤꯟꯒꯤ ꯂꯝꯗ ꯂꯦꯝꯅ ꯂꯥꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯐꯪꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯜꯗ ꯂꯩꯕ ꯏꯃꯥ ꯍꯣꯜꯗꯒꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯗ ꯑꯦꯟ ꯑꯦꯛꯁ ꯁꯦꯟꯇꯔꯗ ꯂꯩꯕ ꯗꯣꯛꯇꯔ ꯆꯥꯃꯔꯣꯝꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯗꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯁꯟꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯗꯤ ꯉꯥꯎꯗꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁ꯭ꯇ꯭ꯔꯤꯠ ꯄ꯭ꯂꯦ ꯑꯃꯁꯨ ꯃꯤꯌꯥꯝꯗ ꯎꯠꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯕꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯍꯛꯅꯤ ꯁꯔꯠ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯀꯦ ꯁꯔꯠ ꯁꯤꯡꯍꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯄꯨꯕꯁꯤꯡꯅ ꯉꯁꯤ ꯋꯥꯡꯈꯩ ꯇꯣꯛꯄꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯔꯦꯞ ꯑꯁꯤꯒꯤ ꯌꯨꯝꯗ ꯎꯅꯗꯨꯅ ꯃꯍꯥꯛꯅ MP ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯅꯅꯕ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯃꯤꯔꯦꯞ ꯀꯦ ꯁꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯕ ꯍꯥꯏꯕꯁꯤ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯔꯥꯏꯠꯅꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯍꯥꯏꯕꯗꯤ ꯏꯪ 1995 ꯍꯧꯅ ꯃꯩꯇꯩ ꯑꯁꯤ ST ꯂꯤꯁꯇ ꯆꯜꯍꯧꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯍꯧꯗꯕ ꯃꯔꯝꯅ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯧꯗꯕꯒꯤ ꯑꯋꯥꯕꯗꯨ ꯉꯁꯤ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯦꯔꯤꯠ ꯑꯃꯗꯤ ꯇꯦꯂꯦꯟꯒꯤ ꯂꯝꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯂꯤꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯍꯥꯏꯕꯗꯤ ST ꯂꯤꯁꯇ ꯆꯟꯅꯅꯕ ꯍꯣꯠꯅꯒꯅꯤ ꯃꯍꯥꯛꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯈꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯤꯔꯦꯞ ꯀꯦ ꯁꯔꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯌꯥꯅ ꯂꯝ ꯂꯩꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯃ ꯄꯤꯔꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ ꯃꯇꯝ ꯑꯗꯨꯗ ST ꯂꯤꯁꯇ ꯆꯟꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯕꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯇꯨꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ